nakan so yung ito. Wow siya. Tumang niya ko. Oh. Hi ma'am. Kumsigi 2024 gi khomdrokpi hekpagi matamse sina season ahumlak suba season oidoi boko hindak haubasina si October ni dana ko ado October dagi haubasina loikrani mathang chahi amu ngai doi boko aduna ai ngasi di khra hekpa laiba ama ni budi hekpa haure adu makha taba adum utcharage hojik phauda angauba ama ni he aduga khomdrokpi di ama khak ngai ri ko si aduga atopa angangba amani ga yauri si chaba yai boko adudi yenghalage makha rom da kumaga yenghalage ko sina white ne boko si white che ya haune si krop pumme aduga se mayam lera to angangba phangdrasu si angauba si phangadi yare chara di phara ni he leise si angobus angang mudu leitre si le di ara untuk pisi main hauram me sini ko khomjok pi hai se patra sih nungai tre macam gì hôi em hết hả kìa như ủi rồi tao nên nó bắt la mang gì này vậy khảo thành cái đâu đấy hojik sida macam tinggal itu kumropi kita hau do wali ni itu macam tinggal itu tak wow lagi favorite selera me palhom mana tidak teh ngobo me mahom oh se patra se yaw dam ni na ko men tawra sam yaw dam ni ni khrapat le kunbok pi se phum hauri aya maton ken khre ken je sunu sidama yam lap na ure mo he mani tuh hahaha ani hauram he tapna sum angau bane angang bane pullaga se khawdi thalak tore sidi sum cham haure yam cham haure se khaw thalak tore chara pha dore boko sigi khomrok pi siga sida angoba si angoba di yam hawe siga sina kitang khatak chatle boko si yam hawni si jo ngawur cha bda ko ando se khaw thalak tore thalak pa na mu ulage ko as kang na chik pani loire ui se angoba angauba chau ba su hawe ba do chau ba du na ka sa ba ya la ta sina sa ba ya bi ngata ne ba
ꯆꯥꯎꯗ꯭ꯔꯥ ꯁꯤ ꯆꯥꯎꯏꯗꯅꯀꯣ ꯁꯤ ꯆꯥꯕ ꯌꯥꯗꯦꯕ ꯃꯅꯤꯡꯗ ꯂꯜꯂꯤꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯆꯦꯛ ꯆꯠꯂꯤꯁꯦ ꯌꯥꯝ ꯂꯜꯂꯤꯁꯦ ꯁꯤ ꯆꯥꯕ ꯌꯥꯗꯦ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯃꯤꯁꯤꯡꯅ ꯅꯦꯠꯈꯥꯏꯔꯝꯃꯤꯔꯥ ꯈꯪꯗ꯭ꯔꯦ ꯁꯤꯗꯁꯨ ꯍꯧꯔꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯍꯧꯔꯦ ꯁꯤꯁꯦ ꯍꯨꯟꯗꯣꯛꯄꯤꯔꯥ ꯃꯥꯅꯦ ꯐꯖꯔꯦ ꯃꯁꯤꯗꯤ ꯇꯪꯈꯥꯏ ꯇꯥꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯍꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯈꯨꯝꯗ꯭ꯔꯣꯛꯄꯤꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯂꯥꯛꯑꯗꯤ ꯆꯞ ꯆꯥꯒꯅꯤ ꯁꯤꯁꯦ ꯈꯨꯝꯗ꯭ꯔꯣꯛꯄꯤ ꯃꯆꯥꯅꯦꯕꯀꯣ ꯁꯤꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯂꯥꯛꯑꯗꯤ ꯆꯞ ꯆꯥꯒꯗꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨꯀꯣ ꯈꯨꯝꯗ꯭ꯔꯣꯛꯄꯤ ꯁꯨꯝꯕ ꯆꯦꯡꯒꯨꯝꯁꯦ ꯃꯤꯅ ꯑꯃꯨꯛ ꯋꯥꯟꯁ ꯎꯈ꯭ꯔꯗꯤ ꯆꯥꯎꯕ ꯉꯝꯗꯦꯕ ꯃꯊꯪ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯣꯏꯒꯤ ꯋꯥꯔꯤ ꯂꯩꯕꯩꯔꯥ ꯈꯪꯗꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯑꯉꯧꯕ ꯑꯉꯧꯕꯗ ꯑꯅꯤꯗ ꯌꯥꯝ ꯈꯦꯠꯅꯩꯕ ꯁꯤꯅ ꯃꯅꯤꯡꯒꯤ ꯆꯦꯛ ꯀꯨꯞꯅ ꯂꯥꯡꯉꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯃ ꯂꯩꯔꯤꯁꯦꯁꯤꯅ ꯌꯥꯝ ꯂꯟꯗ꯭ꯔꯥ ꯃꯅꯤꯡꯒꯤꯁꯦ ꯁꯤꯅ ꯆꯥꯕ ꯌꯥꯗꯕ ꯁꯤꯅ ꯌꯥꯕ ꯌꯥꯝ ꯍꯧꯋꯦ ꯖꯒꯥ ꯑꯃ ꯄꯨꯔꯥ ꯑꯉꯧꯕ ꯉꯥꯛꯇ ꯍꯧꯕ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯁꯤꯁꯤ ꯇꯨ ꯍꯦꯛꯊꯔꯒꯦꯀꯣ ꯁꯤꯗꯤ ꯆꯦꯈꯥꯎꯕꯨ ꯊꯜꯂꯅꯤ ꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤ ꯀꯥꯡꯍꯧ ꯆꯥꯕ ꯃꯥꯒꯤꯅ ꯉꯧꯗ꯭ꯔꯗꯤ ꯍꯥꯎꯇꯦꯕꯀꯣ ꯃꯦꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕꯁꯨ ꯌꯥꯏ ꯆꯥꯕꯩ ꯅꯤꯌꯣꯝꯗꯤ ꯃꯑꯣꯡꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯆꯥꯕꯩ ꯃꯑꯣꯡꯗꯤ ꯑꯩ ꯒ꯭ꯔꯥꯐꯔ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯒ ꯆꯠꯄꯅꯦꯕ ꯃꯥꯗ ꯃꯊꯛꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯈꯔ ꯂꯥꯞꯅꯔꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯂꯣꯜ ꯑꯃꯒꯨꯝꯕꯀꯣ ꯃꯣꯏꯅ ꯇꯣꯉꯥꯟ ꯑꯩꯅ ꯇꯣꯉꯥꯟꯅ ꯇꯧꯔ ꯂꯩ ꯀꯤꯕꯨꯗꯤ ꯀꯤꯗꯦ ꯑꯁ ꯈꯨꯌꯥꯝ ꯑꯃꯅꯤ ꯁꯤꯗꯤ ꯁꯤꯠꯇꯨ ꯁꯝ ꯄꯨꯔꯝꯒꯗꯕꯅꯤ ꯂꯝꯕꯤꯗ ꯈꯨꯗꯛꯇ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯆꯠꯅꯕꯗꯒꯤꯀꯣ ꯑꯗꯨ ꯈꯪꯗꯦ ꯑꯩ ꯏꯊꯟꯇ ꯆꯠꯄꯅ ꯑꯗꯨꯝ ꯆꯔꯥ ꯐꯥꯏꯗ ꯃꯤꯒ ꯆꯠꯃꯤꯟꯅꯔꯗꯤ ꯑꯃꯨꯛꯀ ꯆꯔꯥ ꯐꯥꯔꯔꯣꯏꯕ ꯈꯥꯏꯗꯣꯛꯅꯕꯗꯀꯣ ꯐꯠꯇꯕꯩ ꯆꯥꯡꯗꯣ ꯑꯁ ꯁꯤꯗꯤ ꯐꯖꯅ ꯊꯥꯎꯗꯣ ꯇꯥꯎꯊꯣꯛꯑꯒ ꯌꯥꯏꯊꯣꯛꯑ ꯊꯝꯕ ꯌꯥꯝꯃꯤꯍꯦ ꯁꯤꯗꯤ ꯍꯦꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦꯍꯦ ꯈꯥꯎꯁꯦ ꯆꯜꯂꯔꯣꯏ ꯈꯪꯉꯤ ꯅꯣꯡ ꯇꯥꯈꯤꯕꯩꯀꯣ ꯃꯊꯛꯁꯤꯗ ꯏꯁꯤꯡꯒ ꯇꯨꯡꯉ ꯂꯩꯔꯝꯃꯦ ꯌꯥꯝꯃꯤꯍꯦ ꯁꯤꯗꯤ ꯉꯁꯤꯗꯤ ꯍꯜꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯌꯥꯝꯃꯟꯗꯅ ꯃꯌꯥꯝ ꯍꯧꯔꯤꯁꯤꯗꯨ ꯁꯝ ꯌꯥꯎꯗ ꯀꯣꯗ꯭ꯔꯣꯛ ꯈꯣꯠꯆꯤꯟꯈꯤꯕ ꯌꯥꯕ ꯂꯣꯏꯔꯦꯍꯦ ꯅꯥꯒꯗꯤ ꯀꯥꯡꯅ ꯄꯨꯈꯤꯗꯧꯔꯦ ꯅꯥ ꯌꯥꯎꯗꯕꯤꯗ ꯍꯟꯕ ꯇꯥꯔꯦ ꯉꯁꯤ ꯀꯥꯡꯅ ꯆꯤꯛꯃꯟꯗꯅ कोई बता दे ना ꯌꯥꯝꯃꯦꯍꯦ ꯃꯊꯛꯇꯁꯨ ꯌꯥꯝ ꯂꯩꯔꯤ ꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯂꯥꯛꯑꯁꯤꯔ ꯈꯪꯗꯦꯅꯦ ꯒꯥꯔꯤꯗ ꯑꯃꯨꯛꯀ ꯁꯝ ꯄꯨꯔ ꯂꯥꯛꯑꯒ ꯅꯥꯀꯟꯒꯤ ꯀꯥꯕꯛ ꯁꯥꯕꯛ ꯍꯦꯛꯈ꯭ꯔꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯍꯦꯛꯇ꯭ꯔꯤꯕ ꯇꯨ ꯈꯨꯌꯥꯝꯁꯦ ꯎꯅꯦ ꯈꯨꯌꯥꯝꯁꯦ ꯎꯅꯦ ꯁꯤꯗ ꯍꯧꯔꯤꯁꯤꯡꯁꯦ ꯑꯉꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯁꯦ ꯍꯦꯛꯄ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯐꯥꯎꯕ ꯃꯌꯥꯝ ꯍꯧꯔꯤꯗꯣ ꯑꯉꯧꯕ ꯉꯥꯛꯇ ꯀꯪꯒꯤ ꯂꯣꯏ ꯍꯦꯛꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯑꯃꯨꯛ ꯍꯧꯔꯒꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯗꯤꯀꯣ ꯁꯤꯒꯤ ꯃꯍꯥꯎ ꯇꯪꯅꯤꯡꯉꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯁꯤꯅ ꯂꯥꯁꯅꯦꯕ ꯀꯨꯝꯁꯤꯒꯤꯀꯣ ꯁꯤꯗꯒꯤꯗꯤ ꯆꯦꯡꯒꯨꯝ ꯁꯨꯃꯥꯏꯅ ꯁꯧꯕ ꯆꯦꯡꯒꯨꯝꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏ ꯕꯖꯥꯔꯗ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ
ꯆꯔꯨ ꯌꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨ ꯅꯠꯇꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏ ꯀꯨꯝꯁꯤꯒꯤꯗꯤ ꯁꯤꯅ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯅ ꯂꯥꯁꯅꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯌꯨꯝꯗ ꯐꯝꯗꯕꯤꯗ ꯆꯦꯡꯒꯨꯝ ꯍꯦꯛꯄ ꯆꯠꯂꯤꯁꯤꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤꯀꯣ ꯀꯃꯦꯟꯗꯒ ꯆꯥꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯆꯥꯗꯦꯒ ꯍꯥꯏꯕꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯏꯕ ꯑꯗꯣ ꯆꯥꯗꯕ ꯃꯤꯗꯤ ꯌꯥꯎꯔꯝꯒꯅꯤ ꯁꯤꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯆꯥꯗꯕ ꯃꯤ ꯂꯩ ꯍꯥꯏꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏꯒꯤꯅ ꯈꯤꯇꯪ ꯈꯇꯛ ꯈꯇꯛ ꯆꯠꯄꯒꯤꯀꯣ ꯃꯣꯏꯅ ꯇꯟꯕ ꯑꯗꯣ ꯈꯨꯊꯣꯡꯗꯣ ꯍꯩꯇꯕ ꯃꯣꯏꯅ ꯀꯥꯏꯗꯒꯤ ꯃꯣꯔꯣꯛꯀ ꯃꯦꯠꯂꯗꯤ ꯈꯥ ꯇꯥꯕꯅꯤ ꯀꯩꯅꯣ ꯂꯣꯏꯔꯦ ꯁꯤ ꯈꯥꯎꯁꯤ ꯆꯟꯗ꯭ꯔꯦ ꯊꯜꯂꯦ ꯁꯤ ꯌꯧꯔꯦꯕꯀꯣ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯑꯁ ꯋꯥꯔꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯍꯦꯛꯄꯗꯤ ꯌꯥꯝꯃꯟꯗꯅ ꯁꯨꯃꯥꯏꯅꯒ ꯂꯩꯔꯝꯃꯗꯤꯀꯣ ꯋꯥꯈꯜ ꯋꯥꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯐꯩꯌꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯇꯔꯥ ꯐꯥꯗꯕꯤꯗ ꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯈ꯭ꯋꯥꯡꯗꯤ ꯉꯔꯥꯡ ꯖꯒꯣꯏ ꯁꯥꯕꯒꯤ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗ ꯖꯒꯣꯏ ꯑꯐꯥꯎ ꯁꯥꯗꯅ ꯊꯥꯡꯒ ꯍꯥꯏꯗꯅ ꯖꯒꯣꯏ ꯁꯥꯔꯨꯔꯦ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯁꯤꯗꯣꯔꯦ ꯐꯖꯅ ꯂꯩꯔꯦꯀꯣ ꯁꯤꯗꯤ ꯁꯤ ꯄꯥꯝꯕ ꯃꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯇꯤꯟ ꯌꯣꯠꯄ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯣ ꯍꯥꯟꯅ ꯆꯥꯗꯕ ꯑꯣꯏꯔꯗꯤ ꯆꯥꯕꯤꯔꯨꯅꯨ ꯑꯃꯨꯛ ꯁꯤꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯇꯅ ꯄꯥꯈꯪ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯕꯗꯤ ꯉꯝꯖꯔꯔꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯇꯨ ꯁꯤꯗ ꯑꯉꯧꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯦꯛꯄ ꯉꯝꯃꯔꯣꯏ ꯁꯣꯝꯗ ꯀꯥꯈꯠꯂꯒꯦ ꯑꯩ ꯆꯈꯥꯎ ꯊꯜꯂꯦ ꯇꯨ ꯄꯤꯛ ꯊꯜꯂꯦ ꯍꯦꯛꯄ ꯉꯝꯗ꯭ꯔꯦ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯦ ꯈꯣꯝꯗ꯭ꯔꯣꯛꯄꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯪꯗ꯭ꯔꯒꯁꯨ ꯑꯉꯧꯕꯁꯤ ꯐꯪꯉꯕꯅꯤꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯆꯥꯊꯔꯨꯔꯅꯤ ꯍꯣꯔꯦꯟ ꯑꯁ ꯃꯌꯥꯝ ꯂꯩꯍꯦ ꯑꯉꯧꯕ ꯈꯨꯌꯥꯝꯁꯤꯗꯤ ꯁꯤ ꯈꯔꯒ ꯍꯦꯛꯈꯤꯒꯦꯗ ꯁ꯭ꯋꯥꯏꯁꯦ ꯑꯃ ꯑꯅꯤ ꯃꯤꯡꯒꯤ ꯑꯣꯏꯅꯀꯣ ꯍꯦꯛꯂꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛꯅꯦ ꯑꯩꯈꯣꯏ ꯍꯧꯖꯔꯒꯦꯅ ꯍꯧꯔꯛꯑꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯦꯛꯇꯕꯤꯗ ꯍꯨꯟꯗꯣꯛꯑꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯄꯜꯂꯛꯏꯁꯤꯅ ꯊꯨꯅ ꯍꯦꯛꯑ ꯀꯥꯟꯁꯤꯗ ꯉꯛꯁꯝꯒꯗꯤ ꯂꯣꯏ ꯇꯠꯂ ꯃꯥꯜꯂꯦ ꯁꯥꯔꯦ ꯍꯨꯃꯥꯡ ꯇꯥꯔꯛꯄꯗ ꯐꯨꯔꯤꯠ ꯑꯁꯥꯡꯕꯁꯨ ꯂꯤꯠꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯕꯤ ꯆꯠꯄꯗ ꯑꯁ ꯐꯖꯅ ꯍꯧꯔꯦ ꯊꯜꯂꯦꯀꯣ ꯊꯜꯂꯕꯅꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯔꯨꯔꯒꯦ ꯈꯣꯝꯗ꯭ꯔꯣꯛꯄꯤꯗꯤ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯀꯨꯝꯁꯤꯒꯤꯗꯤ ꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯄꯥꯝꯕ ꯆꯦꯡꯒꯨꯝꯁꯨ ꯑꯣꯏꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯃꯦꯟ ꯑꯝꯇꯪ ꯇꯥꯈꯤꯅꯤ ꯍꯣꯔꯦꯟ ꯍꯦꯛ ꯄꯨꯔꯛꯄꯗ ꯌꯥꯝ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯍꯌꯦꯡꯁꯨ ꯍꯦꯛꯎ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛꯀ ꯍꯦꯛꯈꯤꯅꯤ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯋꯥꯔꯦ ꯐꯥꯔꯁ ꯕꯦꯁꯀꯤ ꯆꯦꯈꯥꯎ ꯊꯟꯈ꯭ꯔꯦ ꯆꯦꯈꯥꯎꯗꯣ ꯄꯤꯛ ꯊꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯆꯪꯉꯒ ꯈꯥꯎ ꯄꯤꯛ ꯊꯟꯅ ꯈꯥꯎ 2-3 ꯂꯧꯔꯨꯔꯒꯦ ꯉꯥꯛꯇꯪ ꯄꯣꯊꯥꯔꯕꯅꯤꯅ ꯆꯪꯉꯒꯦꯀꯣ ꯁꯤ ꯈꯥꯎꯁꯤ ꯑꯃꯨꯛꯀ ꯊꯟꯍꯜꯂꯨꯔꯒꯦ ꯈꯥꯎ 2-3 ꯄꯨꯔꯛꯄꯅꯦꯕ ꯑꯩꯅ ꯁꯤ ꯍꯦꯛꯄꯗ ꯑꯩ ꯎꯕꯗꯒꯤ ꯁꯣꯝꯗ ꯊꯩꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯈꯨꯅꯧꯒꯤꯀꯣ ꯂꯩꯁꯥ ꯄꯥꯈꯪ ꯈꯔ ꯂꯥꯛꯏꯕ ꯁꯣꯝꯗ ꯂꯥꯡꯉꯒ ꯌꯥꯝ ꯍꯦꯛꯏꯕ ꯑꯩꯅ ꯁꯣꯝꯗ ꯇꯨꯃꯤꯟꯅ ꯍꯦꯛꯄꯅꯤ ꯃꯣꯏꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯊꯠꯂꯦ ꯍꯩ ꯂꯥꯎꯔꯛꯑꯦ
ꯀꯧꯔꯒꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯐꯖꯕꯅꯤꯅ ꯅꯍꯥꯟꯁꯨ ꯁꯛꯈ꯭ꯔꯦ ꯆꯥꯔꯣꯏ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯛꯀꯦ ꯑꯣ ꯂꯩꯁꯥꯕꯤꯁꯣ ꯀꯌꯥꯝ ꯍꯦꯛꯑꯒꯦ ꯑꯧ ꯈꯨꯌꯥꯝꯁꯤ ꯁꯤ ꯑꯩ ꯉꯁꯥꯏ ꯆꯪꯂꯝꯗꯤꯅꯦ ꯁꯤꯁꯨ ꯑꯃꯨꯛꯀ ꯈꯣꯡ ꯅꯦꯠꯐꯝ ꯂꯩꯇ꯭ꯔꯦ ꯌꯥꯝꯁꯦ ꯑꯗꯣ ꯆꯦꯡꯒꯨꯝ ꯆꯥꯕꯗ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯗꯤꯀꯣ ꯑꯌꯥꯕ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯆꯥꯕ ꯆꯦꯡꯒꯨꯝꯗꯨ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯂꯩꯕꯥꯛ ꯌꯥꯎꯕꯁꯦ ꯁꯤꯗꯤ ꯂꯧꯊꯣꯛꯄꯤꯌꯣꯕꯀꯣ ꯁꯨꯃꯥꯏꯅ ꯄꯥꯛ ꯂꯥꯎꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯄꯣꯏꯖꯅꯁꯇꯣ ꯍꯟꯒꯅꯦꯕ ꯅꯥꯗꯤ ꯄꯣꯝꯃꯤ ꯁꯥꯔꯦ ꯑꯁ ꯈꯨꯌꯥꯝꯁꯤꯗꯤ ꯅꯦꯠꯐꯝ ꯂꯩꯇ꯭ꯔꯦ ꯈꯣꯡ ꯅꯦꯠꯐꯝ ꯂꯩꯇ꯭ꯔꯦꯍꯦ ꯈꯥꯎꯁꯦ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯍꯥꯞꯊꯔꯒꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯉꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯍꯦꯛꯊꯔꯒꯦ ꯆꯦꯡꯒꯨꯝ ꯍꯦꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯑꯃꯅ ꯃꯅꯥꯛꯇ ꯐꯪꯒꯁ ꯀꯥꯕ ꯁꯤ ꯐꯪꯒꯁ ꯀꯥꯔꯕꯅꯦꯕꯀꯣ ꯐꯪꯒꯁ ꯀꯥꯕ ꯆꯦꯡꯒꯨꯝ ꯂꯩꯔꯝꯃꯒꯗꯤ ꯃꯅꯥꯛꯀꯤꯗꯣ ꯍꯦꯛꯄꯤꯔꯨꯔꯅꯨ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ ꯖꯒꯥꯗꯒꯤ ꯍꯦꯛꯄꯤꯔꯛꯑꯣꯕꯀꯣ ꯕꯛ ꯍꯦꯛꯑꯗꯤ ꯊꯨꯗꯣꯏꯕ ꯃꯥꯏ ꯃꯈꯣꯛꯁꯨ ꯑꯃꯨꯛ ꯊꯨꯗꯦꯛꯄꯅꯤꯅꯀꯣ ꯇꯞꯄ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯨ ꯄꯥꯏꯕꯅꯤꯅ ꯇꯞꯄꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯔꯣꯏꯕ ꯆꯦꯡꯒꯨꯝ ꯁꯤꯖꯟ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯉꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯪꯂꯥꯜꯗꯣ ꯑꯁꯨꯝꯅ ꯂꯣꯏꯈꯤꯅꯤ ꯅꯤꯡꯂꯨꯗꯦ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯪꯂꯥꯜꯗꯣ ꯑꯁꯨꯝꯅ ꯂꯣꯏꯈꯤꯅꯤ ꯅꯤꯡꯂꯨꯗꯦ ꯁꯤꯗꯤ ꯆꯥꯕ ꯌꯥꯗꯦ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯄꯨꯡꯂꯣꯂꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯤꯁꯤꯁꯨ ꯑꯅꯥꯟꯕ ꯑꯃ ꯁꯛꯇꯣꯛꯈ꯭ꯔꯦ ꯆꯦꯡꯒꯨꯝꯁꯨ ꯑꯃꯨꯛ ꯈꯥꯎꯊꯜꯂꯛꯇꯧꯔꯦꯀꯣ ꯆꯦꯡꯒꯨꯝꯒꯤ ꯃꯇꯝꯁꯤꯁꯨ ꯏꯁꯩ ꯃꯌꯦꯛꯇ ꯁꯛꯅꯕꯗꯧꯅ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏꯀꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ ꯈꯠꯅ ꯆꯩꯅ ꯌꯩꯅ ꯁꯨꯅ ꯃꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤ ꯇꯟꯗꯦ ꯂꯝꯕꯤ ꯇꯟꯗꯦ ꯃꯟꯗꯦ ꯅꯥꯅ ꯙꯟꯗꯦ ꯀꯤꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯌꯩꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯤꯟꯗ ꯊꯤꯖ ꯁꯨꯠ ꯁꯨꯠꯀ
कांगू मते मंगहम की भाई खुजिना सिगना याना खुजिना सिगना याना चिगना हैब्रा माइदा मीता दांगाता तुम ना कान सोई मुतु खाओ से हे होई का मैम खावसु तंखाई फारे को अदो अमगा तंखाई फारे खाव अदो युमदा चटलगा अमुका थोंबगी अमु उलागे को अंगौबसे ngakta kanghou ngौबगी अमु उलागे को कमाय चागे दो येंगलागे हुस अदुदि युमदा हाइगलासे मैम थांसु यावे चाबा यादबसु खरा यावरे Oh, ya mày khảo anh ấy tặng khai gì? Phải zoom lại cái dầu xe lẻ. Lambi trên nông tà vào đây là còn lambi sẽ khá ngoài vào ban này. Thắc lom đã chùm nó ca và suy ảo có những xong thì hay chỉ lập con này rồi. Anh với có mẹ không qua khăn lẹ. Vâng, thân trên bắt tập đâu? Muốn em lại cái sao lùm đâu ha nhung đã lại rồi cái sao cái nó round da cái đâu ba bol yang ba nang bol yang ba hay bro bare bare orang thang na sa yum chalu ki ke ko mẹ bốn em chấm tiền đưa tôi bol sana nó thuộc này chào buổi bốc ôi sao để sang cả này sang đâu này ha 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 xe pushilo samba horo thong ba horo dam ni ne ko adi ko isi khang tan jadi khara lab thau ko ni na sa ri gari tiền ủng hộ lên Hãy subscribe cho kênh Ghiền Mì Gõ để không bỏ lỡ những Sạm mà tầm khác quỳnh trăng mà này gì nó không có dâu nữa con anh đi ra ôm lắc sạm gì nữa chứ có ba trăm lồng nó kì ha tôi thích chả Sam bao giờ cả thùng với số mũ lắc tuyệt này còn em xa bay phẫu lắc đi
ꯑꯩꯗꯤ ꯆꯥꯕ ꯁꯤꯕꯨ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯑꯃꯨꯛ ꯇꯧꯅꯔꯛꯀꯅꯤꯕꯀꯣ ꯀꯣꯏꯁꯟꯗꯣ ꯃꯦꯁꯦꯖꯇ ꯀꯣꯏꯁꯟ ꯍꯟꯕꯁꯦ ꯋꯥꯏꯑꯦꯕ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯛꯄꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯣ ꯉꯧꯊꯔꯒ ꯇꯧꯔꯒꯦ ꯀꯨꯝꯁꯤꯒꯤ ꯑꯔꯣꯏꯕꯅꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯆꯥꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯀꯣ ꯆꯥꯕ ꯃꯤꯅꯗꯤ ꯌꯥꯝ ꯃꯤꯁ ꯇꯧꯒꯅꯤ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕꯗꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯈꯣꯝꯊꯣꯛꯄꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯁꯤꯟꯁꯤꯀꯣ ꯈꯤꯇꯪ ꯆꯥꯝꯕ ꯌꯥꯎꯔ ꯆꯥꯕꯗꯤ ꯅꯣꯏꯅ ꯑꯃꯨꯛ ꯍꯦꯟꯒꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯊꯣꯡꯉ ꯉꯧꯔ ꯆꯥꯗꯣꯏꯔꯣ ꯉꯁꯤꯁꯦ ꯉꯧꯔꯁꯤꯔꯥ ꯃꯦꯠꯁꯤꯔꯥ ꯆꯒꯦꯝ ꯊꯣꯡꯁꯤꯔꯥ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ ꯄꯥꯟ ꯂꯩꯔꯗꯤ ꯄꯥꯟ ꯑꯅꯧꯕꯒꯅꯦ ꯊꯣꯡꯕꯗꯤ ꯈꯨꯠꯊꯥꯎ ꯑꯃ ꯂꯩꯇ꯭ꯔꯣ ꯁꯤ ꯄꯥꯟ ꯇꯧꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯌꯥꯗꯤ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯃꯅꯥꯎꯕꯨ ꯀꯌꯥ ꯆꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯣꯟꯅꯒꯗ꯭ꯔꯣ ꯀꯣꯟꯅꯅꯤ ꯊꯣꯡꯉ ꯆꯥꯊꯣꯛꯁꯤꯔꯥ ꯑꯗꯨꯗꯤ ꯈꯔ ꯑꯃꯅ ꯀꯥꯡꯍꯧ ꯉꯧꯔꯕꯀꯣ ꯆꯥꯊꯣꯛꯑꯁꯦꯕ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯊꯈ꯭ꯔꯦ ꯃꯥꯏ ꯉꯧꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯕꯀꯣ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯊꯥꯗꯔꯒꯦ ꯆꯅꯝꯅꯤꯀꯣ ꯁꯤꯅ ꯆꯦꯡꯒꯨꯝ ꯆꯥꯕꯗ ꯃꯤ ꯁꯤ ꯍꯥꯏꯕꯗꯣ ꯆꯥꯕ ꯌꯥꯕ ꯆꯦꯡꯒꯨꯝ ꯈꯪꯅ ꯈꯪꯅ ꯆꯥꯕ ꯑꯗꯨꯗ ꯐꯥꯎꯗ ꯃꯤ ꯁꯤꯔꯤꯅꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯄꯣꯏꯖꯅꯁ ꯑꯣꯟꯕ ꯆꯥꯕ ꯌꯥꯕ ꯆꯦꯡꯒꯨꯝ ꯐꯥꯎꯗ ꯄꯣꯏꯖꯅꯁ ꯑꯣꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨ ꯑꯣꯟꯗꯅꯕ ꯁꯧꯒ꯭ꯔꯤꯁꯦ ꯀꯝꯄꯜꯁꯔꯤ ꯁꯤ ꯍꯥꯞꯄꯤꯒꯗꯕꯅꯦꯕꯀꯣ ꯍꯥꯞꯇꯅ ꯆꯥꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯅꯣꯡꯃ ꯁꯣꯏꯕ ꯀꯥꯟꯗꯗꯤ ꯁꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯍꯥꯞꯄꯁꯤꯅꯗꯤ ꯕꯦꯁꯅꯦꯀꯣ ꯒꯥꯔꯤꯗ ꯀꯨꯂꯦꯟ ꯍꯥꯞꯄꯒꯨꯝꯕꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥꯞꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯞꯄꯤꯀꯣ ꯁꯤ ꯑꯣꯏꯔꯗꯤ ꯁꯨꯡꯁꯤ ꯁꯤꯔꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯦꯡꯒꯨꯝꯁꯤꯁꯨ ꯀꯣꯝꯄꯥꯛꯑꯝꯅꯦꯕꯀꯣ ꯁꯤ ꯍꯩꯊꯔꯒꯦ ꯁꯤꯗꯤ ꯃꯨꯟꯕ ꯑꯃꯨꯛ ꯉꯥꯏꯔꯁꯤꯀꯣ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯉꯣꯟꯗ ꯀꯨꯞꯄꯤꯔꯅꯤ ꯀꯨꯞꯄꯒ ꯑꯣꯏꯁꯤꯜꯂꯀꯥꯟꯗ ꯈꯔ ꯑꯣꯠꯄꯤꯔꯅꯤ ꯁꯨꯀꯥꯏ ꯀꯥꯏꯔꯣꯏꯕ ꯃꯥ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯀꯩꯅꯣꯗꯣ ꯐꯤꯕꯝꯗꯣ ꯑꯗꯨꯃꯛ ꯇꯥꯒꯅꯤꯕꯀꯣ ꯁꯤ ꯆꯦꯡꯒꯨꯝꯁꯤꯒꯤꯗꯤ ꯑꯇꯣꯞꯄ ꯆꯦꯡꯒꯨꯝꯒꯤꯗꯤ ꯄꯠꯇ꯭ꯔ ꯄꯠꯇ꯭ꯔ ꯄꯠꯂꯤꯗꯅ ꯁꯤꯒꯤꯗꯤ ꯁꯨꯛꯄꯠ ꯄꯠꯂꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯃꯩ ꯐꯪꯉꯕꯅꯦꯕ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯀꯣ ꯌꯦꯡꯉꯁꯦ ꯃꯨꯟꯕ ꯉꯥꯏꯔꯁꯤ ꯃꯌꯥꯝ ꯀꯥꯎꯈ꯭ꯔꯦ ꯈꯤꯇꯪ ꯍꯥꯎꯅꯕ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯍꯧꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯎꯅꯕ ꯅꯠꯇꯦ ꯖꯤꯔꯥ ꯄꯤꯀꯦꯠ ꯑꯃ ꯍꯥꯞꯄꯦ ꯎꯞꯈ꯭ꯔꯒꯦ ꯃꯨꯟꯕ ꯍꯧꯔꯛꯑꯦ ꯋꯥꯒꯤ ꯈꯥꯕꯩꯁꯤꯅ ꯄꯣꯛꯈꯥꯏ ꯃꯥꯏꯗꯤ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯆꯔꯛꯑꯦꯀꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯨꯝ ꯈꯟꯕꯗ ꯃꯆꯨꯁꯦ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯋꯦ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯃꯨꯜꯂꯕꯅꯤꯅ ꯃꯍꯥꯎ ꯇꯪꯉꯒꯦ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯂꯣꯏꯖꯔꯦꯀꯣ ꯁꯤꯁꯤꯅꯦꯕꯀꯣ ꯁꯤ ꯑꯉꯥꯡꯕꯁꯤꯅ ꯉꯁꯥꯏꯒꯤ ꯈꯣꯝꯗ꯭ꯔꯣꯛꯄꯤ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯉꯧꯕꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯃꯛꯅꯦꯀꯣ
ꯉꯥꯁꯦ ꯈꯤꯇꯪ ꯈꯇꯛ ꯈꯇꯛ ꯆꯠꯂꯦꯕꯀꯣ ꯈꯥꯔꯒ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯥꯔꯒ ꯀꯣꯟꯅ ꯂꯩꯈꯥꯗ ꯈꯥꯎꯔꯒ ꯁꯣꯝꯗꯅ ꯑꯃꯨꯛꯀ ꯍꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯤꯒꯤꯅ ꯁꯨꯈꯥ ꯈꯥꯗꯕ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯕꯀꯣ ꯅꯝꯆꯦꯡꯒꯨꯝ ꯊꯣꯡꯒꯦ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯕꯤꯌꯨꯀꯣ ꯁꯧꯒ꯭ꯔꯤꯗꯤ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯤꯌꯨ ꯁꯧꯒ꯭ꯔꯤ ꯍꯥꯞꯄꯗꯤ ꯁꯨꯡꯆꯤ ꯆꯤꯔꯔꯣꯏ ꯍꯥꯎꯋꯦ ꯁꯤꯗꯤ 하왜 플레이시 팽도 먹어 잘해고 맘 kumsigi ꯆꯦꯡꯒꯨꯝꯒꯤ ꯁꯤꯖꯟꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯉꯁꯤ ꯆꯥꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯂꯣꯏꯔꯦ ꯁꯣꯝꯗ ꯊꯥꯎ ꯇꯩꯈ꯭ꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ